ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯟꯁ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯅ ꯃꯤꯁꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯣꯜꯕ ꯇꯧꯕꯗꯤ ꯉꯝꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯕ ꯑꯉꯛꯄ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯍꯥꯡꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯊꯣꯡ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯊꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯊꯣꯡ ꯍꯥꯏꯕꯁꯤꯗꯕꯨ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯅꯕ ꯀꯥ ꯑꯃꯗꯒꯤ ꯀꯥ ꯑꯃꯗ ꯆꯠꯅꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯟꯖꯔꯛꯀꯗꯧꯔꯤꯕ ꯊꯣꯡꯁꯤꯡ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯍꯥꯡꯇꯣꯛꯄ ꯉꯝꯗꯕ, ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯈꯤꯕꯅꯆꯤꯡꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯕ ꯊꯣꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯡꯇꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗꯕ ꯑꯃꯗꯤ ꯍꯥꯡꯇꯣꯛꯄꯗ ꯑꯊꯤꯡꯕ ꯊꯝꯕ ꯊꯣꯡ ꯃꯔꯤꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯁ꯭ꯔꯤ ꯄꯗꯃꯅꯥꯚ ꯁ꯭ꯋꯥꯃꯤ ꯃꯟꯗꯤꯔ꯫ ꯃꯁꯤꯒꯤ ꯇꯦꯝꯄꯜ ꯑꯁꯤ ꯀꯦꯔꯂꯥꯒꯤ ꯊꯤꯔꯨꯚꯅꯟꯊꯄꯨꯔꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯁꯤꯗꯒꯤ ꯆꯍꯤ 1900ꯒꯤ ꯃꯃꯥꯡꯗ ꯁꯥꯔꯝꯕꯅꯤ꯫ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯑꯥꯔꯠꯋꯥꯔꯛ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯁꯤ ꯑꯇꯩꯗꯒꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄꯤ꯫ ꯑꯗꯨꯒ ꯇꯦꯝꯄꯜ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯈꯤꯕꯁꯤ 2011ꯒꯤ ꯃꯇꯝꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯗ ꯇꯦꯝꯄꯜ ꯑꯁꯤꯗ ꯁꯥꯔꯝꯕ ꯁꯦꯀ꯭ꯔꯦꯠ ꯔꯨꯝ 5 ꯍꯥꯡꯇꯣꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯇꯦꯝꯄꯜ ꯑꯁꯤꯗ ꯁꯦꯀ꯭ꯔꯦꯠ ꯔꯨꯝ ꯑꯁꯤ ꯄꯨꯟꯅ 6 ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯞꯅꯒꯤ 5 ꯈꯛꯇꯪ ꯍꯥꯡꯇꯣꯛꯄ ꯉꯝꯈꯤ꯫ ꯑꯔꯣꯟꯕ ꯀꯥ 6ꯀꯤ ꯃꯅꯨꯡꯗ 5 ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯑꯉꯛꯄ ꯑꯣꯏꯅꯈꯤ꯫ ꯀꯥ ꯑꯗꯨꯗ ꯁꯅꯥ, ꯂꯨꯄꯥ, ꯗꯥꯏꯃꯟ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯁꯛ ꯀꯌꯥꯁꯨ ꯂꯩꯔꯝꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ $22 ꯕꯤꯂꯤꯌꯟ ꯃꯨꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ 6ꯀꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯍꯥꯡꯇꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯍꯦꯂꯣ एवरीवन, इंडिया की टॉप स्पोर्ट्स बेटिंग साइट मोस्ट प्लेसी सानरगा अल्टीमेट गेमिंग एक्सपीरियंस फंगबियु। रजिस्टर तौबगा लुपा 100 फंगनी। मोस्ट प्लेड जिली गेम सानरगा हप्ता खुदिंगी iPhone 16 फंगबी चांसु लई। अतोप मिसिंग रिफर तौब मतमदा 1,200 फंगनी। अदोमगी बर्थडे दसु 2,000 फंगनी। एविएटर गेम सानरगा वीकली 50,000 कैशबैक अमदी स्लॉट्स एंड फिशिंग गेम सानरगा 75,000 कैशबैक फाउ फंगबी है। स्पोर्ट्स की मैच अमेक्तदा बेट तौरगा विन ओइरगदी फटलाउना कैश आउट तौबसु यागनी। फोन पे, जीपे अमदी बैंक अमेक्ता सिजनरगा डिपॉजिट अमदी विथड्रॉ तौबसु यागनी। पिन कमेंट लिंक हापसरबनी साननिमुसिंग ट्राई तौबियु। हांगतोकपा ngамदबा का अदु बोल्ट बी हाइना मिंथोनखी। का अदुगी थोंग अदुगी अहानबा लेयर असि योटकी ओइ, अदुगा थोंग अदुदा कोब्रा लिन अनिसु सारमखी। थोंग अदु मतम गेटसरना हांगतोकनबा होनाखिदुबु हांगतोकपदि सुंगम ngamखिदे। मफम अदुगी मियामना थाजनबा वारी अमदा 1930 की मतमदा हुरानबा ग्रुप अमना थोंग असि हांगतोकनबा होनारुबदा कोब्रा लिन क्याना अटैक तौरकी हाइना थाजनै। लिन सिंग अदु कदोमदगी थोलखिबना हाइबसु कनामतना खंगौदि हाइना फोंदोखि। अदुगा ख्वाइदगी ngakliबसि थोंग असिदा हांगतोकपा याबा नटगुम नत्रगा पोनागुम अमता याउदे। अदुना मसिगी थोंग असि ngasingsisु हांगतोकपा सुंगम ngамदबा मिस्ट्री अमा ओइरे। नंबर 2. ताजमहल। ताजमहल असी शाहजहां 1631 की मतमदगी हौरगा मागी नुपी मुमताज महल की मेमोरी ओइना साखिबनी। ताजमहल असी 20,000 वर्कर्स ना 1,000 एलिफेंट्स का लोइनना चही 12 चंगना साखिबनी। अदुगा ताजमहल साबा मतमदा मसिगी मनुंगदा शाहजहां सीक्रेट रूम कयासु साखि। मसी अखोइना मपानदगी तुरेलगी मनाक्ता लैरिबा सरुक्ता अंगांगबा मचुदा सारिबा असि उबा फंगी। मफम असी पब्लिक सिंग चंगबा याहानदे अमदी फजना सील तौरगा थमी। अदुगा मियामना थाजनबदा का सिंग असिगी मनुंगदा का अमदा मुमताज महल की असीबा हक्चांग अदु थम्मी हाइना थाजनै। अदुबु वाफम असिना कदाइ फोक चुम्मनो हाइबदि खंगबा ngamदे। ताजमहलदा पुन्ना का 22 मुक सोलोनसिलगा सील तौरगा लैरिबनी। अदुबु का सिंग अदु मी सिंगना चंगबा याहनदबनिना मनुंगदा करी लೈ हाइबसि मिस्ट्री अमा ओइरे। नंबर 3. ग्रेट स्पिंक्स ऑफ गिजा। मसिगी स्टैचू सी पृथ्वीदा ख्वाइदगी चौबा अमदी ख्वाइदगी लीरबा स्टैचू सिंगी मनुंगदा चलिबनी। मसी इजिप्ट ngasiदगी चही 3,900 की ममांगदा वर्कर्स चामना चही 3 चंगना सारंबा स्टैचू अमनी। स्टैचू सी मीगी मकुक ओइबा दुगा मसाना नोंगसागी ओइबा मिथोलॉजिकल क्रिएचर अमगी सक्तम लौरगा सारंबनी।
ꯑꯗꯨꯒ ꯁ꯭ꯇꯦꯆꯨ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯁꯤ ꯅꯠꯇꯦ, ꯐꯤꯠ 25ꯃꯨꯛ ꯂꯨꯅ ꯂꯩꯔꯤꯕ ꯃꯈꯥꯒꯤ ꯁꯔꯨꯛ ꯑꯁꯤꯅꯤ꯫ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯁꯤꯡꯅ ꯁ꯭ꯇꯦꯆꯨ ꯑꯁꯤꯒꯤ ꯐꯤꯠ 25ꯃꯨꯛ ꯂꯨꯕ ꯃꯐꯝ ꯑꯃꯗ ꯁꯤꯁꯃꯣꯒ꯭ꯔꯥꯐꯀꯤ ꯃꯇꯦꯡꯅ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞꯀꯤ ꯑꯣꯏꯕ ꯆꯦꯝꯕꯔ ꯑꯅꯤ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯆꯦꯝꯕꯔ ꯑꯗꯨꯗ ꯆꯪꯅꯕ ꯊꯣꯡ ꯑꯅꯤꯁꯨ ꯂꯩ ꯍꯥꯏꯅ ꯈꯪꯈꯤ, ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯌꯥꯝꯕ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯜ ꯇꯧꯔꯒ ꯊꯝꯖꯤꯟꯈꯤ ꯑꯃꯗꯤ ꯀꯅꯥꯝꯇꯅ ꯆꯪꯕ ꯉꯝꯗꯕ ꯃꯔꯝꯅ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯥꯖꯅꯕꯗ ꯃꯅꯨꯡ ꯑꯗꯨꯗ ꯍꯣꯜ ꯑꯣꯐ ꯔꯦꯀꯣꯔꯗꯁ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯗꯨꯗ ꯏꯖꯤꯞ ꯑꯃꯗꯤ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯔꯦꯀꯣꯔꯗꯁ ꯀꯌꯥ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯔꯣꯏꯕ ꯑꯃꯗꯤ ꯅꯝꯕꯔ 4ꯗ ꯗ ꯗꯣꯔ ꯑꯣꯐ ꯔꯨꯝ 873 ꯀꯥ ꯑꯁꯤ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯐꯦꯔꯃꯣꯟꯠ ꯚꯦꯟ ꯁ꯭ꯄ꯭ꯔꯤꯡ ꯍꯣꯇꯦꯜꯗ ꯂꯩꯕ ꯀꯥ ꯑꯃꯅꯤ꯫ ꯍꯣꯇꯦꯜ ꯑꯁꯤ ꯀꯦꯅꯥꯗꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯖꯔꯤꯌꯁ ꯑꯣꯏꯕ ꯍꯣꯇꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ꯫ ꯍꯣꯇꯦꯜ ꯑꯁꯤ 1888ꯀꯤ ꯃꯇꯝꯗꯒꯤ ꯍꯥꯡꯈꯤꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯀꯄꯜ ꯑꯃ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯔꯨꯝ 873 ꯑꯁꯤꯗ ꯂꯩꯅꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯑꯗꯨ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯂꯩꯔꯒ ꯀꯥ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯒ ꯊꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤ ꯀꯌꯥ ꯀꯞꯄꯒꯤ ꯃꯈꯣꯜ, ꯌꯥꯝꯅ ꯋꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯏꯒꯨꯝꯕꯁꯨ ꯍꯦꯛ ꯍꯦꯛ ꯎꯏ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯅ ꯀꯥ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯁꯨ ꯆꯦꯛꯅ ꯆꯟꯈꯠꯂꯒ ꯈꯥꯖꯤꯟꯈꯤ꯫ ꯉꯁꯤꯁꯨ ꯀꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯇꯝꯅꯕ ꯃꯔꯝꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯁꯤ ꯁꯨꯛꯍꯥꯡ ꯍꯥꯡꯇꯣꯛꯄ ꯌꯥꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯀꯥ ꯑꯃ ꯑꯣꯏꯍꯜꯂꯤ꯫